COVID-19 positive mihatpada chennaba thengnare nanthokna Chenkhre COVID-19 positive oibadagi custody COVID care center amada mafam hongdoklaga thamkiba mihatpada chennaba mioi ama ngasi ningthokaba numita nanthokna Chenkhre haina Maharashtra gi thengnare police official amana phongdokhre mihatpada chennaba police adu June 13 gi police custody da lairakibani amasum thadapada police station gi policeman ahum no COVID care center aduda mahak pungak senduna laikibani adubo ngasi nungthul pung ani rom tabada mahak na mahak pungak liba policeman sing adudagi kariguma mong ama tawduna nanthokduna Chenkhre haina police official aduna haiki kalian gi mohane area da mi kunthra da mahak ki punsigi partner hatpagi damak mahak pu maran siribani haujik ma bu phanaba team Chenkhre haina official aduna phongdorakle atopa maru oiba paw manamu Nongmada COVID-19 case lakh amaga lising marfugo humdoi Pungkun marigi manungda mioi lakh amaga lising marfugo humdoi supnagi kun COVID-19 narakhibaga loinana World Health Organization ngarang nomaijing numita record ama oina global coronavirus case hengale haikre numit khudingi report amagi matung ina khwaidigi yamne hengalagli basi anauba anaba lakh amaga lising taraga taru henbaga loinana North amasum South America dagini Haujik malem gi oina COVID-19 gi nab amasum siba mathang sitna million 8.7 amasum lakh mariga lising humpuga mathogi Chenkhre haina su pausina makatari